Astrologersingi matunginna nangna chengadaba personality trait habasi nangi pokpa tha tarik pokpa numit grahasingi phibam asina singbagi magunsingdu punsilaga nangi tonganba personality ama oirei maramsina aikhoi khudingmaksu tonganba matamda amadi tonganba mafamda pokpana amaga chamanaba wakhal chende miyoi khudingmak unique oi Masigi lamsat singsigi haurakpam ama oiriba nangi pokpa numina piba lamsat habasisu yamna maroiba amani aikhoi gi ngallingai matamgi ipa ipusingna minna uba ngamba planet singi matungina numit 8 nina chayol ama semi aduna astrologersingi matungina nangi pokpa numit nangi imungi miyoi singi nangi partner dugi pokpa numitsingdugi matungina karamba planet na influence tawbano karamba personality traitsing nangonda amadi makhoi singda chelamgani lamsat singdugi matungina nangi strong point na karino nangi weak point na karino karamba famda develop tawbu mathau tari habadu khangminasi Ngasigi Videosi mayamna pamnaba video ama oigani khandana mayamgi wakhal ngahak nongai thoknaba semjabani masimangna nangi lamchat mapomdu oirani habedi natte masisu nangi lamchat singdugi saruk amani aduna ahanbada Sunday Astrologersingi matungina Sunday da pokpa miyoi singdi yamna lucky oiba miyoi singni Sunday gi ruling star di numit habasi graha pumnamakki makokni nangi pokpa numitu Sunday oiragadi numit kumna manga laiba matam pumnamakta harau laigani numit habasi mahaki magnetic power duna planet mayambu chingsinduna thammi aduna nangna nangi akoibada lairiba miyoi singbu chingsingani miyoi singna nanga naksinaningba tinaningba pokani numit habasi nangna pokpadagi hauna mafam amatada lengdana laiba posak amani masina takpadi nangna lepkhiba firep nangna tawge khankhiba thabaktu hongdaba chap yungna leppa misakni nangi mathak thongba miyoi singna hairakpa wafam makhoigi wakalon dukhak induna chattaba nasagisu anawa wakalon laijaba misakni aduna nangsi mahausana leadership quality wangna yawba misakni leadership quality habsi miyoi singna haiba induna chatpa masagi firep toina honganba misaktu natte nangsi mayamdagi hendokna topa extraordinary oiba thabak sing tawba pamgani creative idea wangna yawi thabak tawbada miyam khangna thauna fana thabak tawba misakni Adamoinama karigoma kanda nasagi da khanba thajagandaba thaudaganba wakhal nungaigandaba matangsu yawi Adubu nang nasagi self respect habsi yamna maroi khanba misak amasuni nangbu miyoi singna thausadaba respect tawraktaba matamda miyoi singdu nangna su respect tawroi nangna sauragadi tumina leiba ngamde mina namba ngamdaba misak amasu oigani Monday gi ruling planet ti thani tha haibasi miyoi bagi pukninga praman tawnaba awaba pothapam piba miyoi singbu mama sakna nawkonba masak matau phajaba thamoi sokanba asumna changdamnaba posakni aduna numitchida pokpa miyoi sing masak matau phajagani amaromda nangse Monday da pokpa oiragadi yamna sensitive oiba migi pukningbusu khanganba oigani maramsina nangse yamna thaujal haibagi gun chengani sauragasu thuna nemgani adubu nangsi yamna pukning nungsiganba nangi pukningdu ngak leitana hongganba misak amasu oigani nangi laijaba lan thumsing ngaktuna yumda lengdana laiba nangi thabak singdu mapung phana tawduna laiba pamgani Monday da pokpa miyoi singdi nungsinabagi marida mahaki partner du yamna care lobiba misak amasu oigani career gi lamdasu chapchapa pandam amada lengdana honaba misak amasu oigani Tuesday gi ruling planet ti Mars ni Astrologersingi matungina Mars habisi maning tamba pamba yeknaba maithiba piduna joy toba pamba adugumba langi line haina launai aduna nangi pokpagi numitu Tuesday oiragadi nangi apamba singdu love ki matangda oirasu punsigi success ki matangda oirasu madu phangdaba yade haibagi fighting spirit da honaba lingjel khaba misakni masa king laugani thawai yaugani thauna laigani aduna nangonda luchingba oiningbagi apamba laigani mingonda nonjaba hainaroi karigumba kandasu nahaki apamba du thuna phangningbana khangba kanba khara watkani wangangbada khanthaba watkani nangi energy du mafam chana guide tawragadi line mai pakpa ngamgadaba misakni anawo pochai sing panggangani nangonda mina lakjaba thina ngangbadi nang taduna leiba ngamloi mina lakjaba yadaba mi oigani Wednesday gi ruling planet ti Mercury habasi astrologersingi matungina I pau phaunaba arapa mafam chatpa amadi paisagi maramda takpa planet amani nangi pokpagi numitu Wednesday oiragadi wangangangani wahang hanganba yamna khangninganba miga wari kupthana sanaba haiganba misakni Mercury habasi numitka khwaidigi naknaba numita thuna ungduna leiba planet ni aduna nangchu wakhal laitagalloi mahausana thabakta daita lawgalloi aduna nasana pamjaba sinpamdu phangdrifau thabak makhal tawgani chinsuna tawba haigani nangsi logic wangba wakhal leiba misak amasu oigani mi kiroi mina nangbu fajana loina birgadi nangnasu makhoibu fana loina gani
ꯐꯠꯇꯅ ꯂꯣꯏꯅꯔꯒꯗꯤ ꯅꯪꯅꯁꯨ ꯃꯈꯣꯏꯕꯨ ꯐꯠꯇꯅ ꯂꯣꯏꯅꯒꯅꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯒ ꯀꯣꯏꯕ ꯂꯥꯡꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯅꯨꯡꯁꯤꯅꯕꯗ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯒꯅꯤ ꯃꯤꯅ ꯄꯥꯝꯒꯟꯒꯅꯤ ꯑꯃꯔꯣꯝꯗ ꯗꯥꯏꯇ ꯂꯧꯒꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯕꯗꯤ ꯀꯨꯏꯅ ꯆꯠꯀꯟꯗꯕꯁꯨ ꯌꯥꯏ Thursdayꯒꯤ ruling planetꯤ Jupiterni Astrologersingi matunginna masisu lucky oiba numit amani Jupiter habasi khwaidigi chawba planetni Astrologersingna masigi planetsi khwaidigi nungai yaifaba planetni launai aduna nangi pokpa numittu Thursday oiragadi nangi punsida chawkhatpa afaba magun chenba achawba lan thum kaya success kaya phangbagi oithokpa lei matam ayambada mibu fana khanganba migi matau tamganba matam pumnamakta harauna leiganba misak oigani atopa miyoisingda pukchel chawgani haiba ingani mayamgi mityeng phamsu oigani nangsi matam pumnamakta nangi apamba tawba maning tamba pamgani mina insenduna thabak tawba hainaroi mina nungairoi wa nganganba oigani zading chawna tawthoganba misak amasu oigani nangsi mingonda takpa haiba advice piba yamna haiba misak amasu oigani imungi yaifanaba thabak tawbada thawai yaugani nungsinabagi matangda yamna thawai yaugani hanjan tawba thabaksingda thuna boring chugani lauksing chawgani wa haiduktana thamba haigani mina lakjabadi yaroi Fridaygi ruling planet이 Venusni Venus habasi nungsiba fajaba nungaiba ake amau art asina chingba khangnaba planet amani aduna nangi pokpa numittu Friday oirgadi yamna peaceful oiba wakhal chenba art amadi fashion da lopa misak ama oigani fajaba posak machu mamen fajaba luxury item singda ngawgani adubu tangani mina haiba thabak singda inganba migi opinion lawba mi oigani aduna oya phaba migi langda thuganba mi oigani nangsi mirak punba su pamgani maru mapangidama honaba kangani wa ngangba haigani nangi akoibada leiba miyoisingbu nangonda chingchenba ngambagi sakti yawgani adubu nangonda khambal chawba ego wangbagi problem di leigani lingjel khagani nungsibada thawai yawba nungsibada luppa misak amasu oigani matam pumnamakta khana chainaba yawdana ingna leiba pamgani Saturdaygi ruling planet이 Saturn habasi midna uba ngamba aroiba planetni nangi pokpa numittu Saturday oiragadi afaba magunsingdu chang manana yawgani mingonda nolokna chatkani nangna khanba wakhalsingdu thabak oina onthokkanba misakni Saturday da pokpa miyoisingdi honaba kangani asingba mi oigani aduna business tawbada yamna chanagani makoina tawge khankheba thabaksingdu pukning changna leptana honaba ngamgani lingjel khagani honaba yamna kangani asawa leiragasu thuna phagani migi mateng pangba mingonda pija phithak tawbada pamuroi pukchel sengani adubu ikai thigangani aduna nangi opposite gender ga wari sanabada awaba oigani amaromda nangse thabak tawbada nathanda tawba hainagali aduga miyoisinga puna thabak tawbadasu skill yamna wangba misakni aduna masigi magunsingsi nangi personality gi saruk ama oina nangonda yawduna leigani maramsina nangi punsida mai paknaba karamba mafamda semdok semjin tawraga karamba mafamda ena develop tawraga ena phaba personality chenaba honagani habasisu tangai fade amadi nangi imung manung icha isu sing nangi partner du karamba personality yawri khangdokwa habasisu yamna nungaiba amani aduna video si nungai khallagadi like tawbiu channel sabu subscribe tawbiu mathangdasu kana video sing thagalakpada chitadanaba bell notification on tawba kawbiganu. Thank you for watching.